Welcome to my family member. Ado mayam ay na ngasi tawduyse ay isa gi khut na chak thongdine. Ay jo ye hange agi power agi khut ki power ye hange hoje khut ki power ye hanlaga mama di yang handuni ay khut ki power. Ha ha ha, I am not ni. Kitang note ke kwa. Ado ye nga se mayam ay na ne ay ki jacket to ado dai do ne ay na ne lakthokrawa ado ay hoje kitchen de lai ado ganda ay kano do vegetables to ado dai do lawrage agoy kano da कहाँ है मैं कहाँ हूँ mayam ay chak thongpure yang ngasi ay ngasi kay jang thongdu no khangdi ay na chak thongdu ba sida ay na inchang se mayam ay na thongdu se musori ni Azuganda ising ting at hamdu na si Doise. Guys, अभी हम इसको जो सा इसका छिलका है वो निकाल देंगे. इसके बाद कट करके फिर रख देंगे. कट हो गया. कई दौरी बस है हाँ सिखाई दौरी बा सिखाई दौरी हारो आदो सिखाई दौरी हारो सिखाई दौरी हारो कई दौरी नो बसी से कई दौरी नो बसे चीजें ना तो वो है ये सिखाई दौरी नो हाई बनीदा वगा तो ता करे no ninge tayana ये देखो गाइस थुमयाकपी मैं इसको भी पानी के अंदर डाली हूँ. मैं तो नहीं खाती वैसे मेरी मम्मी खाती है. मम्मी के लिए मैं बना रही हूँ और ये मैं भी ये अंदर डालती हूँ. ये देखो इतना मतलब इतना छोटा मेरी मम्मी और मैं खाऊंगी. तो मैं इसके अंदर अभी डाल रही हूँ और अभी तो मैं खाने के इंतजाम तो कर रही हूँ. अभी सब्जी हो गई. अभी वो उसका रहते हैं राइस का. ये जीरा है और मैं इसके अंदर अभी डाल रही हूँ. तिलहू है. मुझे हिंदी में नहीं पता तिलहू को क्या बोलते हैं मगर मैं इसको डाल रही हूँ अंदर. तो गाइस ये जो सा हमारी कमरा है ना वो थोड़ा सा छोटा है इसलिए ना मैं ना अभी ना ये खोल रही हूँ.
Mayam, ay, sida yaad hai. Yaro ne, yaro. Yaad hai. Ay, kasi dahil man half करे. Ya no dengia mayama. Yang mayam shuna ba hapage aside hana hapage adu kande second da aside mu hapage third da aside mayam aside thumne aside half to nahi ho mayam aside na haldi ne guys ये हल्दी है दोबारा से कर रही हूँ अभी मैं इसको मिक्स करूंगी मिक्सिंग माँ जो मैं कुछ खाए होंगे अच्छी इंजान से इसिंग हाइजीन भी आ रहा है तो कि इसिंग हाइजीन हो जाएगी अल्लाह उन्हें गाइस अभी ना वो वहाँ पर ना वो यार मिल्क आई है इसलिए तो मैं अभी ना लेने के लिए चलो लाओ मैं तो गाइस हो गया अभी मैं ये तिलो ये मैं उतार रही हूँ भाई देखो चलो ना मयाम आई ngaari ka muro ka कितने हो गए मयाम ngaari sa मुठा मगे Mayam tum yakpi ama kita je ngauto age Hello guys.
ꯑꯩꯅ ꯃꯌꯥꯝ ꯉꯁꯥꯏ ꯀꯩꯅꯣ ꯊꯣꯡꯕꯗꯣ ꯑꯗꯨꯗꯩꯗꯣ ꯑꯩꯅ ꯑꯗꯨꯝ ꯑꯁꯤꯗꯩꯁꯤꯗ ꯊꯥꯡꯇꯣꯛꯑꯀꯥꯟꯗꯅꯦ ꯑꯁꯤꯗꯩꯁꯤꯗ ꯊꯝꯃꯤꯕ ꯑꯗꯨꯀꯥꯟꯗ ꯑꯩꯒꯤ ꯈꯨꯠꯀꯤ ꯆꯂꯥꯛꯀꯤꯁꯦ ꯃꯃꯥꯗ ꯌꯦꯡꯍꯟꯒꯦꯀꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯆꯥꯛ ꯌꯦꯟꯁꯥꯡꯁꯦ ꯏꯆꯥꯅꯨꯄꯤꯅ ꯊꯣꯡꯕꯅꯤ ꯍꯣꯏ ꯑꯩꯅꯕꯨꯗꯤ ꯈꯔ ꯇꯥꯛꯑꯦꯕꯀꯣ ꯑꯗꯣ ꯑꯗꯨꯝ ꯃꯥꯅ ꯑꯅꯝꯕꯅ ꯃꯥꯅ ꯊꯣꯡꯕꯅꯦ ꯍꯥꯏꯇꯥꯔꯦ ꯃꯥꯅ ꯍꯥꯏꯌꯦꯕ ꯃꯃꯥ ꯉꯁꯤꯗꯤ ꯚꯤꯗꯤꯑꯣ ꯅꯝꯕꯤꯌꯨ ꯑꯩ ꯆꯥꯛ ꯊꯣꯡꯒꯦ ꯍꯥꯏꯌꯦꯕ ꯃꯥꯅꯀꯣ ꯑꯗꯨꯒ ꯑꯩꯅ ꯊꯣꯡꯕ ꯆꯥꯛꯁꯦ ꯃꯃꯥꯅ ꯉꯁꯤꯗꯤ ꯌꯦꯡꯉꯣ ꯍꯥꯏ ꯑꯩꯁꯦ ꯑꯍꯥꯟꯕꯗ ꯑꯩꯅ ꯆꯠꯂꯣ ꯍꯦ ꯌꯥꯔꯣꯏ ꯍꯥꯏꯌꯦꯕꯀꯣ ꯑꯗ ꯃꯥꯅ ꯑꯩꯁꯦ ꯁꯨꯝ ꯃꯨꯟꯅ ꯈꯜꯂꯀꯥꯟꯗ ꯍꯦꯁ ꯍꯥꯎꯒꯦꯔꯥ ꯍꯥꯎꯔꯣꯏꯒꯦꯔꯥ ꯑꯗꯨꯕꯨ ꯑꯩꯅ ꯃꯉꯣꯟꯗ ꯍꯥꯏꯕꯗꯤ ꯆꯥꯛ ꯌꯦꯟꯁꯥꯡ ꯑꯩꯅ ꯈꯔ ꯌꯦꯡꯕꯤꯔꯒ ꯂꯣꯏꯔꯦ ꯑꯗꯣ ꯊꯣꯡꯍꯟꯒꯦ ꯍꯥꯏꯅ ꯑꯩꯅ ꯈꯜꯂꯛꯄꯗꯒꯤ ꯊꯣꯡꯍꯟꯕꯅꯦ ꯃꯥꯅ ꯂꯣꯏꯅ ꯊꯣꯡꯕꯅꯦ ꯇꯤꯜꯍꯧ ꯃꯥꯅ ꯂꯣꯏ ꯁꯦꯝꯃꯦ ꯑꯁ ꯌꯥꯝ ꯅꯣꯛꯅꯤꯡꯈ꯭ꯔꯖꯥꯠꯅꯤ ꯃꯥꯅ ꯇꯧꯕꯁꯤꯡꯗꯣ ꯑꯗꯣ ꯃꯌꯥꯝ ꯍꯥꯎꯕ꯭ꯔꯥ ꯌꯦꯡꯉꯛꯀꯦ ꯑꯗꯣ ꯃꯥꯗꯤ ꯃꯈꯨꯠꯁꯦ ꯇꯦꯟꯕꯅꯤꯅ ꯑꯩꯅ ꯑꯣꯏꯅ ꯇꯧꯔꯒꯦꯀꯣ ꯁꯦ ꯉꯁꯥꯏꯒꯤ ꯍꯋꯥꯏ ꯃꯣꯁꯣꯔꯤ ꯊꯣꯡꯕꯗꯣ ꯏꯆꯥꯅꯨꯄꯤꯅ ꯊꯣꯡꯕꯗோ ꯁꯤꯁꯤꯅ ꯃꯣꯔꯣꯛ ꯑꯃꯦꯠꯄ ꯂꯩꯔꯦ ꯍꯩꯃꯥ ꯀꯥꯎꯔꯦ ꯊꯨꯝꯌꯥꯛꯄꯤ ꯊꯨꯝꯌꯥꯛꯄꯤ ꯑꯝꯇ ꯂꯧꯔꯁꯨ ꯆꯠꯂꯣ ꯊꯨꯝꯌꯥꯛꯄꯤ ꯀꯥꯎꯔꯦ ꯊꯨꯝꯌꯥꯛꯄꯤ ꯑꯇꯥꯎꯕꯗꯣ ꯅꯪ ꯉꯁꯥꯏ ꯇꯥꯎꯔꯝꯕꯒꯤ ꯃꯊꯛꯇ ꯂꯩꯔꯝꯒꯅꯤ ꯑꯗꯨ ꯄꯥꯏꯔꯣ ꯂꯥꯛꯑꯣ ꯑꯩ ꯆꯥꯕ ꯍꯧꯔꯒꯦꯀꯣ ꯄꯦꯝꯃ ꯑꯩ ꯈꯨꯠꯁꯦ ꯍꯥꯝꯃꯕꯅꯦ ꯂꯥꯛꯑꯣ ꯑꯁ ꯏꯕꯨꯡꯉꯣꯁꯨꯅꯦ ꯉꯁꯥꯏꯗꯤ ꯑꯗꯨꯝ ꯅꯤꯡꯉꯥꯏ ꯇꯧꯋꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯅꯤꯡꯉꯥꯏ ꯇꯧꯗꯅꯕ ꯑꯩꯅ ꯑꯩꯒꯤ ꯃꯃꯥ ꯒꯦꯠꯁꯦ ꯈꯤꯇꯪ ꯇꯞꯅꯕ ꯇꯧꯕꯅꯤꯀꯣ ꯅꯪꯅ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯔꯀꯥꯟꯗ ꯇꯧꯕ ꯊꯨꯝꯌꯥꯛꯄꯤ ꯁꯤꯗꯩꯁꯤꯗ ꯂꯩꯔꯦ ꯑꯗꯣ ꯆꯥꯔꯒꯦ ꯃꯍꯥꯎꯁꯦ ꯌꯦꯡꯉꯒꯦ ꯏꯆꯥ ꯅꯨꯄꯥꯁꯦ ꯅꯅꯥꯎ ꯅꯨꯄꯥ ꯀꯞꯄꯛꯇ꯭ꯔꯤꯉꯩꯗ ꯆꯥꯍꯧꯔꯁꯦ ꯃꯦꯝ ꯌꯥꯝ ꯍꯥꯎꯋꯦ ꯏꯆꯥ ꯆꯥꯎꯔꯛꯄ ꯀꯥꯏꯁꯦ ꯌꯦꯡꯉꯣ ꯏꯆꯥꯒꯤ ꯃꯈꯨꯠꯀ ꯆꯥꯔꯕꯅꯤꯗꯣ ꯑꯩꯁꯦ ꯑꯃꯁꯦ ꯑꯁꯣꯝ ꯅꯥꯀꯜꯂꯣꯝꯗ ꯀꯟꯅ ꯁꯥꯟꯅꯔꯤꯕ ꯐꯃꯨꯡꯗ ꯑꯩꯅ ꯑꯁꯤ ꯑꯣꯟꯁꯜꯂꯛꯄꯁꯤꯗ ꯀꯨꯝꯒꯦꯅ ꯁꯤ ꯃꯌꯥꯝꯁꯦ ꯄꯥꯏꯒꯦꯅ ꯃꯥ ꯅꯤꯡꯉꯥꯏ ꯇꯧꯔꯛꯀꯗꯣꯏꯕ ꯑꯗꯨꯅ ꯁꯠ ꯆꯥꯍꯧꯔꯣ ꯍꯥꯎꯋꯦ ꯍꯧꯖꯤꯛꯀꯥꯟ ꯌꯥꯝ ꯏꯪꯉꯦ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯌꯥꯝ ꯏꯪꯉꯦꯀோ ꯅꯣꯡꯉꯥꯟꯅꯦ ꯍꯦꯛꯇ ꯉꯥꯟꯕꯒꯅꯦ ꯂꯥꯆꯤꯟ ꯊꯥꯕ ꯍꯧꯔꯛꯑꯅꯤ ꯂꯩꯆꯤꯟꯅꯅꯦ ꯄꯨꯝꯃꯝꯃꯝꯃꯦ ꯑꯩꯈꯣꯏꯗꯤ ꯀꯔꯤ ꯅꯨꯡꯁꯥ ꯃꯉꯥꯜ ꯎꯕ ꯐꯪꯗꯦ ꯅꯨꯃꯤꯠ ꯇꯥꯕꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯎꯋꯦ ꯃꯣꯔꯣꯛ ꯃꯦꯠꯄꯒꯁꯦ ꯅꯣꯏ ꯊꯥꯖꯔꯣꯏ ꯑꯩꯈꯣꯏ ꯕꯦꯝꯃꯅ ꯃꯦꯠꯂꯤꯅꯦ ꯃꯥꯅ ꯃꯦꯠꯂꯤ ꯉꯥꯛꯇꯅꯤ ꯑꯁꯦꯡꯕꯅꯦ ꯑꯩꯅ ꯍꯥꯏꯁꯦ ꯑꯗꯣ ꯑꯩꯅ ꯏꯟꯖꯥꯡ ꯃꯍꯤꯁꯦ ꯁꯤ ꯍꯥꯞꯀꯗꯕꯅꯤ ꯍꯥꯏꯅ ꯑꯩꯅꯕꯨꯗꯤ ꯂꯣꯏ ꯈꯥꯏꯗꯣꯛꯑ ꯊꯝꯃꯦꯕꯀꯣ ꯏꯟꯖꯥꯡ ꯃꯍꯤꯅ ꯁꯤꯒꯩ ꯍꯥꯞꯀꯗꯕꯅꯤ ꯑꯗꯒꯤꯗꯤ ꯑꯗꯨ ꯇꯧꯒꯗꯕꯅꯦꯅ ꯂꯣꯏꯅꯕꯨꯗꯤ ꯈꯥꯏꯗꯣꯛꯑ ꯊꯝꯃꯦꯕ ꯑꯩꯅ ꯑꯗꯣ ꯁꯤ ꯂꯣꯏꯔꯒ ꯁꯤ ꯍꯥꯞꯆꯜꯂꯨ ꯁꯤ ꯂꯣꯏꯔꯒ ꯁꯤ ꯍꯥꯞꯆꯜꯂꯨ ꯍꯥꯏꯅ ꯃꯥꯅ ꯂꯣꯏ ꯇꯧꯕ ꯉꯥꯛꯇ ꯃꯥ ꯍꯥꯏꯌꯦ ꯃꯃꯥ ꯑꯁ ꯐꯝꯃꯨꯔꯣꯕ ꯍꯥꯏꯌꯦ ꯑꯩꯉꯣꯟꯗ ꯑꯩꯅ ꯍꯦ ꯍꯣꯔꯦꯟ ꯆꯥꯛ ꯏꯟꯁꯥꯡ ꯑꯝꯇ ꯆꯥꯕ ꯌꯥꯔꯣꯏ ꯍꯥꯏꯌꯦ ꯑꯩꯅ ꯑꯗꯣ ꯃꯥ ꯌꯥꯝ ꯐꯖꯅ ꯊꯣꯡꯉꯦ ꯅꯨꯡꯇꯤꯒꯤ ꯀꯩꯗꯧꯕꯩ ꯊꯣꯡꯍꯟꯗꯣꯏꯕ ꯌꯥꯝ ꯍꯥꯎꯋꯦ ꯅꯪꯅ ꯊꯣꯡꯕꯁꯦ ꯑꯩꯗꯤ ꯊꯨꯝꯌꯥꯛꯄꯤꯁꯦ ꯌꯥꯝ ꯄꯥꯝꯃꯦ ꯑꯩꯅ ꯍꯥꯏꯗꯣ ꯁꯛꯁꯦꯁꯐꯨꯜ ꯑꯣꯏꯔꯦ ꯁꯛꯁꯦꯁꯐꯨꯜ ꯑꯣꯏꯔꯦ ꯕꯦꯝ ꯑꯗꯨ ꯂꯣꯏ ꯃꯥ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯦ ꯍꯥꯏꯕꯅꯤ ꯑꯁꯦꯡꯕ ꯁꯨꯃꯥꯏꯅ ꯍꯥꯎꯅꯤ ꯁꯨꯡꯊꯥ ꯊꯥꯖꯗꯦ ꯌꯥꯝ ꯊꯤ ꯍꯥꯎꯋꯦ 이붕어야 완전 어쩌ing하다 아하
ꯂꯥꯛꯁꯅꯨ ꯌꯥꯔꯦ ꯁꯤ ꯀꯅꯥꯅꯣ ꯌꯨ ꯆꯥꯛꯇꯨ ꯆꯥꯋꯣ karamba nangna ang sinaningayda na mamay di ka uri may ando na how do ba chak charo lo kanina ay dance to na dance tawgera mm wana ba na maro eh Ano ba sa mo to ang don ako na may chak charo na sumay na tibel thara kanina abong makada dum na iba Bema sak to adai nga pa to ai smai sin ano ko sal ni na ne mo le he ha je ni mateng di kay nang thong ge ba Hindi. Ngayon wala ay anh là hai vợ chồng tôi thong ge ba ta anh vừa tôi đây mà ba luôn hay sẽ là kìa quả hào đấy xí đi anh ngang đi ngài tập giờ rồi sao rồi Mama, ada dia mo. làm con Ay na kay to ibo. Ay dia tung cara li ada dia no ay kanda. phone thì xếp mà đi quả Chắc thế. mà thì làm giàu vậy bạn buat amu pagi hanya Pung put ama para kanta mo lang khayega ni. ai lười đấy bây giờ ai cái máy tao tôi bây giờ đây hàng ạ hả Mama cũng dọn tại. em không thật rồi anh làm gì vậy bạc tôi Like kasi na like. Yes. hả Ha. yên bên nó rút đuôi rồi giảm yên nghe đây đi nhà cái mà là cái sao hấp được nè còn những ngọt này mà lúc giảm yếu vậy bạn ai thì biết chủ dre spec yếu trầm này nè spec tôi xin bấm tôi sang cái tàu này ngang gì cái sang rồi mà ba lên ngoài thì chọn lâu rồi spec yếu tôi để cái cũng viêm tôi để phone gì rồi á
Hi ma'am. Video se tu di sai matang se lotion jarage. Next video da nungai ba video thagalake matang ki video da di nungai deng ko. Bye.